Ahanbada miyamda maruiba pauk thamjari. Raphael Scam gi matangda achumba puthoknaba honabada BJP na kire haina AICC gi National General Secretary su oiriba MP Gaurav Gogoi na maral sikre. All Manipur DPC completed candidates of Manipur Rifles male lishingani taratruk batch na Chief Minister bunglow da thomjinkhre police ka muknakhre. Amadi Citizenship Amendment Bill lishingani taratruk passed over yaroi haina Delhi da maheiroi singna khongjang changsinkhre. Kurumjari Times of Manipur News yengbiriba punungmapu kumanthem gentle na taram nokjari hojing miyam da pauk shandok na pijari. Raphael Scam gi achumba puthokna bagidamak Joint Parliamentary Committee semduna thigatpada laingak pairiba BJP karigi kiribino haina All India Congress Committee ge General Secretary oiriba MP Gaurav Gogoi na phongdokhre. Ngasi Manipur Pradesh Congress Committee na sinduna BT Rota leiba Congress babanda wathok oiriba Raphael Scam ga mari lena pangthokiba paugi mifam amada Gaurav Gogoi na makha taraduna Scam asige achumba puthokna bagidamak Supreme Court asi chanaba forum ama natte maramdi court asina scam asiga mari leinaba details sing amadi file sing mapung phana yengsinbagi power leite aduna Joint Parliamentary Committee semduna thigalaba matamdata achumba khangma ngamgani karigumba BJP na mathongna leina Congress ta aranba haijile hairabadi Joint Parliamentary Committee semduna achumba thidoksi madutata asingba karino khangba ngamgani haike. This will continue. The agitation for farmers will continue across the country, and as Congress President Rahul Gandhi ji said, that we will not let the Prime Minister sleep in peace till the farmers of India get the justice that they deserve. Paumi singa unabadu da saruk yakhiba MPCC gi lusingba CLP gi leader su oiriba hanagi Chief Minister Okram Ibobina Congress na laigak pairingai da Joint Parliamentary Committee semduna achumba karino haibadu puthoknaba thijinduna lakhe adubu BJP na laingak pairaklaba matam asidade achumba thidoksi haiba matamda mamai leire masimak aranba tawre takpani haike adu kaino ngakta na Congress ki MP ngakta na examine tawgadam nati opposition gi mayam including ruling gi MP mayam ju BJP ki yawgadam ne ba masi taw yengsi examine DPC tawsi haibda moina su ya da ba BJP na aduga akhoi ki Congress ki UP gi matam da moina BJP na head tad ba demand si JPC tawge any problem any issue including force ki kargi moi hari mayam do JPC ni yes akhoi di JPC sema no yengo na moi adum yenghal leba sima. All Manipur DPC completed candidates of Manipur Rifles male lishingani taratruk batch na hojik phauba haidoktana leiriba DPC gi fal athuba matamda haidokpio haiba dabi tawduna ngasi Chief Minister bunglow da thomjinaba honakhre masing yamnaba candidate singna Kaisampat junction da pullaba matung Chief Minister bunglow tamna makhoi gi wakat pisinabagi damak rally ama lakhe maduda security force na post office golai mapada thatuna makhoibu takthoknaba honabada khongjang loisinga security force singa marakta muknaba thokhe tungda khongjang loising gi maraktagi lusingba khara khangatuna Chief Minister da memorandum piselaba tungda khongjang loising adu Kaisampat junction fauba takthokhe. All Manipur DPC completed candidates of Manipur Rifles male lishingani taratruk batch ke spokesperson Haisnam Bobona Manipur lengang na ingchok lishingani taratruk ta MR gi hangba fam kharagi DPC tawduna lawkhiba parikha gi fal ngasi fauba asuk kuriba fauba haidoktana namsinduna thamliba asi sarkar asigi kari karamba hidden agenda no haiba mayek sengna khanghanbiu lakliba tang kuntaruk fauba gi manungda karigumba fal asi lawthoktrabade masidagi henba akanba khongjang kaya ama sangsinglagani haina mahakna phongdokhe. Ena haijaning badi akoigi 2016 da lawkiba MR gi DPC asi lengang na namjin biduna thambiribasi lenga ki kari agenda leibage athu matam da haidok biduna akoi candidate sing ya wabasi ubiu maramdi akoina 16 ga lawmina khiba constable amadi flower buna training loi gidore haujik bawda akoi gi haidok biduna thambiribasi candidate mayam ga waba ubiraga lengang na haidok biu amasung lengang na lakliba tang kun taruk pawki manung da haidok bidaba taragadi Thangnaba numitang kuntaretagi Manipur da leiriba civil society amadi mara paibi club singa khusam naraga akanba khongjang changsinlagani. Citizenship Amendment Bill lishingani taratruk passed over yaroi haiba dabi tawduna New Delhi da tongan ba maheiroi lup nipan punchinduna jantra mantra da khongjang changsinkhre
North East Students Organization Neso na mapung oiba thodang logduna changsinkhre khongjang aduda All Manipur Students Union MSU gi President Manjit Charangthem amadi thongmi kya saruk yakhi khongjang aduda saruk yakhiba MSU gi President Manjit Charangthem na Bharat ke awang nongpok state singi tongan ba maheiroi lup singna laurak liba firep asigi mayokta Bharat Sarkar na lep laklabadi makha taba khongjang kya changsin haikhe Union, all Arunachal Pradesh Union, Khasi Union, Garo Union, Nagasun Federations, 12% Federation, Sinachingba on Opuk State Taretki, Wiki Mahiro Loop Singh, the Citizen Event Bill 2016, you might have story was Simakui, Awang Nopoki, a quick lumsing, Angakona. Hong ba amadi angak phung na chakolakle deba koin hangmin ni wahangdi semgolakle wala mitong chakolak using se koi free flow the illegal Bangladeshi sing koi without any restriction yaw na chang na ra se achu wahang pri mandu masimbang na wang nong puk miam na apun bak flom kak delegation mantar da koi illegal Bangladeshi sing koi restrict tong no ba koi thing na ba oppose tong no ba koi amendment 2016 sing mai koi left ge ba dugum la ba khongjang kholao si punna koi maheiroi cha kya na Mathang sahi ke January 8 da Kanchipur da leiba Maharaj Gambir Singh gi khubam da khingadaba Hera Chandra amadi nursing gi mitam saba losilakle ngasi gi mirol na wari khak taba natana masak uba phangaudraba mareibak maramdam gidamak thawaina pontha fikraba athaubi sing amadi leibak asigi masak nairaba mioi singbo ikai khumnaba utpa natana ngasigi amadi tungi mirolda khanganaba honaba haibasi yamna tangai fade leibak kidamak honaramba lusingba kayagi mitam sing ngasidi state asigi mafam saba mari leinari haiba khubam singda thamnari masina lusingba dugi matik mayai sing miamda khangan bagaloinana haukhiba puari singbo nahonana ningsing annaba honari mathang sahigi January 8 da Kanchipur da leiba Maharaj Gambir Singh sagol tongma mitamgi yet amadi oida hirasan ramadi narasingi mitam thamnanaba Manipur Sakana akanba thabak paikhalli mitam ani asibu sem sabagi sintha pangliba khongmandagi Sarma Art and Craft Searchki sculpture B Banamali Sarmaga unabada athauba anigi mitam asi sabada tongan ba masak kayasu sizinari bronze na mapungoina sizinaduna sariba mitam ani asi chaurangna fit taragahumdoi rom wangi sculpture si makhan ni hojik yamna statue gi oina standard oibadi bronze si na oi aduga bronze si nataba makhan mayam leiri uda saba yai nungda hakpa yai aduga fiberglass na hojikti yamna economy oiba aduga yam thuna su saba yaba fiberglass si yamna maruina chane aduga akhona sida maruina chajeri se fiberglass ka bronze kani bronze na am highly cost si yam wang bana kaya sabo ngamnadi adubu madi permanent oire haidi sahi lising manga matara masatlani aduga atopa medium sina kuina satabani na chadi chanaragasu statue gi onadi khara handaba thak haitare aduna maru oina economy oibada yangnaraga fiberglass sina khwaidagi hena yamna sai aduga mathangda bronze sida yamba sane sahi sigi haukiba October thadagi saba haukiba mitam asigi oiriba fibam Chief Minister N Biren Al Culture Department gi official amadi expert committee gi member singna kupna yangsili banamali na makata na mitam ani asi sabada chaurangna tha tarulom sangadabani adubu ahen ba mi hapsin duna tha ahum lomda loisinanaba kanna honari haiki khudong chaba sada badi yang kharjani maramde hojik sarisi normally tha taruk hena changadaba project ni adubu matam siti na khoida tha ahunga khardang hena phangi habi tangkhai ma phangi adubu khoina risk lauraga war footing da masing amna bhona rasena decision si lauraga target thamaga sanction jarakpani aduna matam ten mana moram oiraga problem siti yam leigre maramdi normal time da habi no moda pung 30 tarahum doi tim anina paigada bathaboksi tim tarukna 24 hours si leptana thaboksi oinana bhona rakpa kanda maru oiba part lauriba au mioi kharadi adum mentally adum work se taw leibanina akhoi necessary loidaba work haitare khoina henjen ba tawbani yam waba adu mayam lei aduna maram oraga akaw lakpa soiba lakpa macha haitare haibasida hek hana hapogodo potu kaw ne hapogdaba adu maina problem macha sidi nomogi maseng khangdai thoksan
Sarsna Sakiba, Mitam Singi Matangda, Banamali Makatana, Lamdam Sigi, Lusingba Kayagi Mitam Sakre, Manipurgi Wang Mudasu, Mitam Kaya Saduna Kinkre, Mitam Savada, Awaba Kayasu, Tengadabanati. Hojik Sarisina Narasingha Maharajgi, Putarahum de Wangba, Murti Amaga, Hera Chandragi, Putarahum de Wangba, Murti Amaga Bronze, haina Nabaina Kano, January Tangma Pansi, State Ki Wina. Function in the Togani do Nanaba January past week Ada Haibadi site Kansipurgi Gambrising Maharajgi complex to the Gambrising Maharajgi Hana Ladyba Sagun Matak Tongba Murti Dugi Nagyate Kingadabani as when a target Hamzeri January past week. Mitam Saba Hibasi, Top Topa, Gunsangi, Hausiti Manipurda, Mitam Saba Hiba, Miokia Lady, Adubu, Waxet Saduna Labadi, Sars Natana Kaya Lady. Ngasidi Simpamasida, my own Silipakaya Yaurokasi, Afavamani, Haiki. Moldagi casting Torani, Wexta, Wexta game investment Molorani, investment loading at the market process Mamalagre. Investment Molsi Mayumuyani, Mayaga, Manung the Yauriba Wex and my Tadokrani, Los Wex processana. My Tadokarga, Horaga Lehoriba, Lady Bazuda, Saudo Aba Metal, some Hajelaga, Inga Lakanda. Matakangba investment malls Tugairaga, Leramiba Bronski, parsing do Semson Sazalaga finishing Torakanda, Stasus Urakaduine. Hariba Stasus is Bonina Pisamakata Hibia the Vanina Pisi, Taraga Mari Mangagatui. Tara Mari Mangasi, parsing Amuk, Equine assembled Toraga, acetylene gas welding damu, Sapsana, Hana Lady Baduga Manana, Sami Kangana Muk Saujalaga, Akun by the finishing Toraga, installed Togadan. Gambir Singi Maramda, Kangbang Ambatanatana, Hirasan Ramadi, Narasingi Maramda, Hena Kanganbada, Mitamasina, Asoba Mateng Ama, Oiragani. Manipur da Sigumlava, Quigis Captures Havik Tabakasi, Osi Yamkana, my own select liver, Asida, Manipur Prajasina, Miamna. Hingbada Subanomba Tandabatai, Tabak Tasil Hauti Drabadi, Sarkargi Tabak Taudrabasu, Nungain Hingbayai. Ngaiba matam oidre aina hainaba sinfam amada mai on sinduna honarabadi hingbada aruba oiroi matam amada maite singna maipuna na suramba drug body chanba haiba sinfam asi ngasidi yam silaktre wadana phangba sinfam sing khana khibadagi ngasidi yam namaroiba sinfam asi pamba amadi suvinaba laisilaktre hiram asida matam amada mapalamdagi shu gari kya body chalamba Manipur bodybuilder jati body ki proprietor KH John ga unaba amada yamna ngallingai matam amada body chanbagi thabak asi lamdam asigi mioi kyana yamna pamna surami imung ama yamna laina puramba amadi macha masu yamna laina thaklami adubu haujikti sinfam asi atopa mapalamgi mioi singna sinkhiba yabagi fibam amada leire haiki Indiana saba tata gi makhal ai truck ki makhal jingje koi tata oibi ai Mahendra oibi ai adagi Ashok Leyland oibi ai Natragana Atopa, Nishan Sariba, Koliva, Trucky Mong Mato, I Trucky Makal Jingi, bodies in Jacoina, Papa Machida Shamjabani, Sajabani, Aduga, Masi, Company Guina, Makok Salaga Lakusiawi, Makok Yogana, Sessis Acta Laga, Sessistagi Coina, Gari Mapung Panas and Capedo, Maduki Tabak, Coina Macon Stada, Tojabani. Gari truck singi body chanbagi thabak ashi sitharakpagi matangda Jonna Makhatana matam amadadi sinfam asi maitei macha ngaktana surami adubu haujikti maitei nataba mapandagi yauna jati kayana sinkhiba yabagi fibamda leire awaba thabak suningdaba tanba nungaiba thabak suningba kayana sinfam asi atopana sinkhiba yabagi fibamda laglibani haiki 1995 tagi na haujiboda channiba gari koi lising amaga khare help leram no mal ai wakalda thamda matam mamada koina thamda koi gari mari thadokpa yawi gari ahum thadokpa yawi gari ani dang thadokpa yawi adamai tawra thadokpa si masing yam khangdana yam thadokhreba aduga gari macha dadi koi gi hojik leiriba koi tata magic kai leiriba suguma macha degi bolero gi koi jeep kai leiriba suguma macha sing dadi numini gum sangi humni gum sang thadokpa yaweba aduma asinguma mayam je pasalaga koi 2000 mudi leiramani khalle adu asongudadi 1000 abaki leire taseng na masigi thawak se koi surage koi pame masigi posi suraga koi punsi gi
जीविका ओइरनी आइगे पुंजी हिंबे यारनी खल्लबा मीदुदी अदुम मसैदा थवाई हचांग यावना नु सुबि यावी हौजिसु सुमिनारी अखोई मी 10 गा मातोय 30 सुमिनारी हौजिसु दुम याम नुंगाइना थौजे सुमिनारी स्टेट असिददी असिगुमलबा थबक मखल असि यामना लैतबा अमदी matam khargi tungda yamna maru oirakadaba sinfam asi inkhatlakliba suning nomningba nahasingda heihounaba honabiu atopa sinfam kayada iramdamgi miyoi kayagi mahut atopana sinkhravani haina jonna makhata khi masi wakalchar mangjalakpasi masi ataina natte masi tasengmadi aigi wakhaldadi akhoi akhoi isagi jati jana harja atopa jati hari akhoi meitei jati jam nungai ningba nungai ba pamba ai taseng nai taradi isada hamuk teiningdaba amot pakningdaba kangbu jati ne khanjei ai wakhanda adumagna masi wakalchar je mangjalakpane khalli akhoi isajaida hamuk teibada haling leitraba mot pa haling leitragadi akhoi gi jati je adumi chawhatkani adumi mitik akhoi pesha paiba ina khonba jati mu oine haibse ai haijani tata body chanbagi thabaksi pambi ba leiragadi mafam asida laga sengmirong akhoi assembly road ta leiba manipur body builder jati body haraga khangnaba mafam sida lakpiraga asiguma thabakse tambiraga hingbagi amasung punsi ama punsi oiba pandam mama ai punsi gi jibika oibagi pandam mama thamnabagi damakta asiguma thabakse tawminase haibse ai mayam thonda ai haijani hingnaba hotnabada thabak chirhau thiba yade hingbada thabak changi awaba nungaiba thiba yade khutsa hairaba ahal singna thanamba sem sabagi thabak asi aikhoigi oihounaba hotnaba tai Kakching district ke Hianglam Kendra ke manung chanba Waikhong Bazar da ngarang ahing athengbada dukan ahum mai na tumna chakre thodok asigi matangda police ta ki phangba pawgi matungina mai asi cooking gas natraga petrol da ge horakpa oiramba yai haire mai chakpi ke thodok aduda lupa lakh nipan da ge tararong ge malchang oigadaba tangoi onkhre haire Maina chakraba yumsing adugi yumbu khundrakpam basanta laistram basikumar amadi sanasam ibom sada kendra asigi MLA Dr. Radheshyamna selgi tengbang oina lupa lakh amamam su khusinakhi hojik pawgi marakthana tenba bre matang lominasi ThomTV, the first private satellite TV channel of Manipur, now available at Tata Sky on channel number 1973. Breaking matungda mayam butaram nokchari Bharat ki khwaidagi maming leiraba heavy commercial vehicle ama oiriba Ashok Leyland ge Manipur ge oina ama tangairaba authorized dealer ama ngasi Thobal Kiam Sifaida hangdokhre Lamjingba Group of Finance ke Sharuk ama oiriba Lamjingba Motors Private Limited na thobu oiduna pangthokiba Ashok Leyland ge showroom hangdokpagi thoram aduda Consumer Affairs Food and Public Distribution ge Minister Karam Syam amadi Ashok Leyland ge makok thongba thopuba singna saruk yakhe thoram aduda wangang laduna Minister Karam Syamna nauriba entrepreneur ama oiriba Lamjingba Group thagatpa phongdok laduna state asida leiriba lengakna mahimasing ningthina hairaba naharol kya amabu thabak piba ngamdana leiri adumoinamak Lamjingba Group na naharol chanipan gumpu hena thabak pisdana lamdam asida thabak phangbagi awaba kokhalliba asi tasengna singthaningai ni haike Manipur da naharol mayam ama more than the lakh 8.5 lakhs ki mathakta educated youth singsi unemployed youth oidana thabak phangdadana leirabagi tanja sida aduna hojiki matamda naharol lairik laisu haiba sanipan humpugi title launa the responsibility maga loinana thabak pibai se araiba thabak natini aduna Lamjingba Group se lamjing yana aina adi khanjabalai thoram aduda saruk yakhiba Lamjingba Group ki chairman Jackie Mangangna Manipur khakta natana Bharat ki awang nongpok lamdam singda ahongba kaya puraknaba Lamjingba Group na asa tawre Manipur asi kha nongpok Asia ge lamdam singi marakta maruiba mafam ama oibana Lamjingba Motors na National Highway singda maruiba thogdang logani loinana Ashok Leyland su hiram asida tengbangani haibagi thajaba lei haike I am very pleased to start Lamjingba Motors, which is the showroom cum servicing center, which will provide an opportunity for the local
as well as overseas transportation and services. And definitely, I hope it will bring a great opportunity for the betterment of Manipur and Northeast region. As we know that this highway is the Asian highway #1, which is going to be the main way and main route for connecting the whole Southeast Asia. It's a good opportunity for us and Ashok Leyland also to be one of the major player, one of the major player in this transport system in Manipur. Imphal Jiri Lambi Paringi Maru Oiba Thong Ama Oiriba Barak Thong Lanba Yakidabadagi Imphal Dagi Jiri Sankiba Amadi Jiri Dagi Imphal Tholakadaba Gari Kya Lambi the Panduna Lady Harry. Pausina Haribadi Ngasi Ayuk Pung Mapan Makharam Taba Matamda Jiri Bamdagi Imphal Tamna Tholakpa Pochai Puba Truck Ama Barak Thong Lantok Nabahonabada Thong Mayai the Putabadagi Gari Lantok Lanchin Toba Yakidre. Hojik Lady Bafiba Masida Thong Asi Semjin Bada Chaurakna Numit Humni Changbayai Haina Panari. Ngasi puthariba gari asi pochai chang hena pubadagi nate pufam thokpa chang adudagi hanthana purakhibani laibak thibadagi maning chakana sichinduna thodok asi thokhibani panbaya badi barak thong asi pochai puba gari sing puthaba amadi thengjinaba thodok kya thokpana chathok chasin tawbuda apanba kya oiribani Rongdai Primary School gi nauna saba school building oza sing gi quarter amadi Rongdai gate ngasi ADC Tamelong namsin rei pamaina hongnabi matungina sangakhre thoram aduda athoiba mithunglen gi oiba warol pireduna ADC Tamelong gi chairman namsin rei pamaina lamdam asida afaba mahim sing phanghanabagi pandamda ngasi nauna sariba school gi building mapung phana loisinba ngamle mafam asida posting tariba oza sing nauna saba loireba quarter asida leiba yaragani Loinana, Ozasing Matik Chana Lairabadi, Mahimasinda, Hena Kumang Sauction Bangam Lagani Haiki. Satarabasi, a school break tech porternatana, school building Haktana Sunatana, a quaki, grassroot, a quaki, Edisigi Mahada, a quay, IBR, Lambi Tong Yadaba, Sasunsons, Bris Yadaba, water supply, health, atop sectors of way, Hotnaraga lady, Hoigi. Hojiksi 14 Finance ki 3rd State Finance Commission ki makhada khoi sigumba program khaisi hape haraga khoi progress leina chathari haibsi media gi thongda ngasi akoina leijariba mafamse bolongdai haina nungba subdivision gi makhada leiriba khunne bolongdai hariba khunse Imphal digi kilometer sama kun mangarum thauraga around 5 hours muk thauraga yorapa mafamne da leiriba khunna sida ngasi paliba TADC Tamelong Autonomous District Council na silebagi moigi tharam makha sida leiriba school primary school se upgrade tokhiba adaga khunda leiriba school ki teachers quarter upgrade sagatpa loinana khunge gate sangabagi program sida Tamelong gi Autonomous District Council chairman na thoramapu oina pangthokre adaga lagadaba matamduso sumaina khunmyam sida nungbada Bolongdai da Katana Tamelong Nunigi Makada Labour School Miamse, Asumina Matang Sako Tarangsi Paikalaga, Autonomous District Council Senator Biragadi, Labour Kundalaba Ang Miamse, Education Lomda Pukatpa Adaga, all round developments, Pukatpa Yagani Haina, Aquina Tamzari Podam Jereba, Blessing Gang Magaloina, camera person, Sarah Chandra, TomTV News, Bolongdai, Tamelong. Kuntaret Suba Imphal Book Fair da Mioy Kiana, Lyric Label Lagnari, State Central Library, Department of Art and Culture, Government of Manipur na Raja Rammohan Roy Library Foundation Kolkata ga Khusam Naraga, Thangmai Bengi Thau Ground da Pangthok Liba Kuntaret Suba Imphal Book Fair Lisingani Taranipan da Mioy Kiana, Magi Apamba Lyric Lainari. Lakliba Tang Kunmari Fawga Sathagadava Fair Asida, Children's Spot Painting, Book Release, Mid Brand Activation, Meet the Author, Lecture Program, Quiz competition yauna program kaya su pangthokli mapan gi book agency publisher yauna lamdam sigi publisher kaya gi lyric sing stall sam gi mathakta hangduna miyam da journal amadi atai polam kaya phangali fair asida gi lyric leiba lakliba miyoi singa unabada asigumba fair ama tawbasi yamna fai fair asida aikoina apamba lyric makhal sing leibagi amadi yengnabagi khudong chaba lei mafam amada punna phangbagi khudong chaba su lei haike maheiroi singda kanaba pibada natana miyoi kya dasu kanaba piri asigumba book fair ama pangthokpasi miyam dadi yamna kanai haina phongdona rakhe Yai isa sing jigi kene ko lyric sing je sei sab karam mana moina apam pam da yenga ga dum lai jai
aduga discount so adum pibi buko aduga aigi isa nupa ahando larik thawai khara yawba adudana madi book fair se adum book fair se larik yam dai gi mot de yam phai khalle akoi larik apam se phangaga di ko akoi gi sum pa ba da khara kana ba phangni khalli aduna si yan phai khalle ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯁꯤꯖꯤꯟꯅꯔꯤꯕ ꯂꯥꯏꯔꯤꯛꯇꯨ ꯅꯠꯇꯕ ꯉꯁꯥꯏꯒꯤ ꯅꯦꯠꯇꯒꯤꯗ ꯐꯪꯕꯗꯨ ꯅꯠꯇꯕ ꯑꯗ ꯑꯦꯛꯆꯨꯑꯦꯜ ꯒ꯭ꯔꯥꯎꯟ ꯔꯤꯌꯦꯂꯤꯇꯤꯁꯗ ꯑꯩꯈꯣꯏ ꯁꯤꯗ ꯀꯔꯤ ꯑꯣꯏꯅ ꯐꯤꯖꯤꯀꯦꯂꯤ ꯐꯪꯕ ꯌꯥꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯣ ꯑꯗꯣ ꯑꯅꯧꯕ ꯑꯣꯏꯅ ꯁꯨꯝ ꯌꯦꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗ ꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯑꯦꯗꯤꯁꯅꯦꯜ ꯑꯩꯈꯣꯏꯅ ꯍꯥꯟꯅꯗꯤ ꯚꯥꯞꯇꯤ ꯑꯣꯏꯔꯨꯗꯕ ꯑꯗꯨꯒ ꯑꯇꯩ ꯑꯇꯣꯞꯄ ꯑꯅꯧꯕ ꯑꯦꯗꯤꯁꯅꯦꯜ ꯀꯔꯝꯕ ꯂꯥꯏꯔꯤꯛ ꯂꯩꯒꯦ ꯍꯥꯏꯗꯣ ꯑꯗꯨꯒꯨꯝꯕꯁꯦ ꯍꯥꯏꯐꯦꯠ ꯁꯨꯝ ꯈꯪꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯁꯨ ꯂꯥꯏꯔꯤꯛꯁꯤꯡꯗꯨ ꯌꯦꯡꯉꯒ ꯑꯦꯠꯃꯣꯁꯐꯤꯌꯔ ꯌꯦꯡꯉꯒ ꯈꯤꯇꯪ ꯏꯟꯀꯔꯦꯖꯃꯦꯟꯁꯨ ꯐꯪꯉꯤ ꯁꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯑꯄꯥꯝꯕ ꯑꯩꯈꯣꯏꯅ ꯈꯟꯅꯤꯡꯕꯗꯣ ꯁꯤꯗ ꯈꯜꯂꯦ ꯁ꯭ꯇꯦꯁꯅꯔꯤꯗ ꯆꯠꯂꯒ ꯈꯣꯠꯂꯒ ꯂꯩꯕꯗꯣ ꯂꯩꯗꯕꯤꯗ ꯁꯤꯗ ꯐꯪꯉꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕ ꯑꯉꯥꯡꯁꯤꯡꯒꯨꯝꯅ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯕ ꯃꯥꯟꯕꯗꯣ ꯑꯩꯈꯣꯏꯒꯨꯝꯕ ꯔꯤꯇꯥꯌꯔ ꯄꯥꯔꯁꯟꯁꯤꯅ ꯍꯦꯟꯅ ꯏꯟꯇꯔꯦꯁ ꯑꯣꯏ ꯃꯣꯏꯗ ꯈꯤꯇꯪ ꯏꯟꯀꯔꯦꯖꯤꯡ ꯇꯧꯅꯤꯡꯉꯤ ꯃꯣꯏꯗ ꯀꯌꯥ ꯀꯟꯅ ꯂꯥꯏꯔꯤꯛꯀꯤ ꯀꯩꯅꯣꯁꯤ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯍꯥꯏꯗꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯕꯨꯛ ꯐꯤꯌꯔꯒꯤ ꯀꯩꯅꯣꯁꯤ ꯃꯣꯏꯗ ꯑꯣꯏꯅ ꯄꯤꯅꯤꯡꯉꯦꯕ ꯆꯥꯡ ꯍꯧꯈꯤꯕ ꯅꯕꯦꯝꯕꯔ ꯊꯥꯒꯤ ꯇꯥꯔꯤꯛ 9 ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡ 3 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯥꯆꯧ ꯈꯥ ꯂꯩꯀꯥꯏꯗ ꯂꯩꯕ ꯈꯨꯟꯗꯣꯡꯕꯝ ꯗꯣꯔꯦꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯉꯁꯤ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯈꯪꯗꯅ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯗ ꯊꯤꯗꯣꯛꯄꯤꯅꯕ ꯀꯌꯥꯔꯛ ꯍꯟꯅ ꯈꯪꯍꯟꯈ꯭ꯔꯕꯁꯨ ꯂꯩꯉꯥꯛ ꯑꯁꯤꯅ ꯅꯥꯆꯨꯡꯗꯅ ꯂꯩꯊꯣꯛꯄꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯗꯤꯁꯦꯝꯕꯔ 19ꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯗꯤꯁꯦꯝꯕꯔ 10ꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯐꯥꯎꯕ JSC Against the Unknown Missing or Kidnapping of Khundongbam Dorenna ꯀꯧꯈꯤꯕ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯕꯟꯅ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯈ꯭ꯔꯦ ꯕꯟ ꯃꯅꯨꯡꯗ ꯀꯩꯊꯦꯜ ꯐꯝꯕꯒꯤ ꯆꯥꯡ ꯑꯃꯗꯤ ꯂꯝꯕꯤꯗ ꯒꯥꯔꯤ ꯆꯦꯟꯕꯒꯤ ꯆꯥꯡ ꯍꯟꯊꯈꯤ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯂꯅꯥꯏꯒꯤ ꯁ꯭ꯀꯨꯜꯁꯤꯡ ꯑꯃꯗꯤ ꯑꯣꯐꯤꯁꯁꯤꯡꯗꯗꯤ ꯊꯣꯏꯗꯣꯛꯅ ꯑꯆꯧꯕ ꯃꯃꯤ ꯇꯥꯈꯤꯗꯦ JSCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏ ꯃꯔꯝ ꯑꯁꯤꯅ ꯂꯩꯉꯥꯛꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯊꯤꯗꯣꯛꯄꯤꯗꯨꯅ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯁꯤꯟꯅꯕꯤꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯍꯦꯟꯅ ꯀꯟꯕ ꯈꯣꯡꯖꯪ ꯀꯌꯥ ꯑꯃ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯔꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯒꯤ ꯕ꯭ꯔꯦꯟꯕꯨ ꯃꯊꯧ ꯐꯖꯅ ꯇꯧꯍꯟꯗꯨꯅ ꯍꯦꯟꯅ ꯁꯤꯡꯍꯟꯅꯕ ꯃꯤꯠ ꯕ꯭ꯔꯦꯟ ꯑꯦꯛꯇꯤꯚꯦꯁꯟꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯆꯠꯊꯔꯤꯕ 28ꯁꯨꯕ ꯏꯝꯐꯥꯜ ꯕꯨꯛ ꯐꯤꯌꯔ 2019ꯗ ꯎꯠꯈ꯭ꯔꯦ State Central Library, Department of Art and Culture, Government of Manipurna, Raja Ram Mohan Roy Library Foundation Kolkata ngakpigani Kolkata ga khusamnaraga thau ground da pangthokliba fair asida tongan ba thoram kya su utli Genius Mind Tech Imphal na puthokpa mid brain activation gi program asi lakliba angang singi brain asi haisingnabagi ngakpigani brain gi haisingba sing utki activation asida yauriba angang singna makhoi gi haisingba kya utli mid brain activation haibasi karino masina angang singi brain karamna singat halibano haibagi matangda Genius Mind Tech Imphal gi mid brain master oiriba Narajit Moirang Themna mioi bagi brain gi sarukta leiriba lab amadi right ani asi mathau sap manana tawnaba hotnabani pikliba angang sing nauringai matamda brain gi saruk asi sap manana mathau tawhanaba amadi lab amadi right asi communicate tawhanaba hotnabani haike mid brain haisi akoigi miyogi brain se ani suidana ko haidi left haiba ma right haiba ma haiba brain ani sigi marakta yawba brain ani sibu phongdok paujin tawna hanba ngamba adugumba part amani brain gi maroi part amane mase akoi miyobana haidi pothara ga legi ba haidare ko tumuga pothara ga legi bise akoi na Japan gi technology magi matengna moje sound therapy haidare ko akoi na tawjari se haiba sound therapy si tawraga moje haiba mid brain se hingala laga left ka right ka brain ani se connection pangna laga na brain se angang ke brain se hena sautho laga haidi angang se makal makal ke talent ke amang pa sing be hengalakpa aduka memory power high form memory orakpa kuna moise kuna super power brain ga haidune pa mid brain active full dogi bangang se Imphal East District ke Haingang Police Station ke manung chanba Pongmai Colony da ngaseyuk Imphal East District Police ki commando singna yum changduna thibu humbagi thabak chathakre ayuk pung 3 tagi 8 makhai adwai fawba chathakiba operation aduda ADC Vavan yauna yum 38 hostel ahumda leiramba punna miyoi chani gi 85 rom masa masa gi saktak che puthokanduna verification chathakhe adumoinamak thoidokwa mipha mipun gi pawdi yaude hari Taramanga suba sumang lila ningtham kumhaigi ngasi nipani chanba numita Poklen Pokpa Artist Association gi yang Devan na iwa
amasung lamjing lamtakpa nupisu mini amadi Kamakhya Sangeet Mandalgi Kiran Meitaina iwa hiang lukhoina lamjing lamtakpa nganu thangonggi khongji haina mingthonba sumang kumhai miyamda utkhe miyamda ngasi khudol tamkiba sumang kumhai nupisu mini amadi nganu thangonggi khongji asina khunai asida nongma kangdana nupisingi mayokta sathariba miyot minai amadi mausagi khalbu ngak senduna sa usek kansi haina paujel piri Hauzik paugi marathana tenba brem matangalong minasi. Watch Live in Style, a gateway to the elegance of Manipur. Live in Style, every Saturday night 7:30, only on Tom TV. Break matungda mayam bumukana taram lokcheri. Madhya Pradesh ta nauna Kamal Nath na luchingba Congress cabinet semgodoriba si yamna luba khongthang ama oigadori. Maramdi handak nauna karak liba mihut singi manungda Digvijay Singh, Jyotiraditya Sachindia, Hanag Union Minister Suresh Pachauri amadi atai maru oiba miyoi singna maru oiba portfolio pibinaba davi tawrukli hairi. Haukiba lebak pokpa numita Bulansarda thokiba san hatpagi maramda thokiba mob violence amada miyoi ani hatkibada khwaidagi maru oina chenaba miyoi sing fare haina Uttar Pradesh ke police na phongdokhre akhanaba pawma phangbadagi police na mara laiba miyoi ahum adu Bulansarda laiba kaithel amadagi phakibani haire. Chhattisgarhda nauna semgadoriba Bhupesh Baghel ge cabinet kamari lenana portfolio singsu thasigi kunmari fawbada yenthokpa loiragani. Minister T.S. Singh Diona Finance amasung Tamras Dwa Sahuna Agriculture natraga Public Works ki fam paiba yai haina thajanari. Andhra Pradesh ta lomi ama isingna thumjilba mahaki lawfam adu ubada mafam adu maktada wantharoktuna laikhidre. Hiramasigi matangda Revenue Department gi maikaidagi misi asi natural death ni haina lawthokhibaga loinana compensation piba yaba oide haike. Thawdok asi ngarang thokibani laikhidraba mi adugi mamingna Goti Pali China Badu kawi mahaki lawfam aduda cyclone fit haina maram oiraga thumjiliba ising adu phathanaba chatpada thokibani adumoinamak mahakna thajariba leibak hawai sing adu isingna punamak thumjinba urubadagi heart attack tawduna laikhidabani adumakpu Kosamalage Melia Puti Mandalna Lomi Asida compensation pibinaba sarkar da changsinkhre haire. Hosik ngasi nungthilda phongkhiba Manipuri pausi singi maruba pawmuk khangminasi. Kangla Pau Raphael Scam da Vijay Supreme Court pu lana lamjinglei Gaurav Ulfada changnava lakpa maheiroi ani police na fare maheiroi singna wakan mifam famduna protest tawkhre Mukhyamantri da memorandum piba lakpa sing police na changsinkhre Pandam Thawal Kiamda Asok Lelengi showroom hangdokhre lamjingba group lamdam asigi thabak phangdriba naha kayagi lamjingba oire Karam Sham Raphael Scam JPC na thigadhansi haibada BJP na karigi yadribano Ivobi Neso Awang Nongpokta Citizenship Amendment Bill chatnava yaroi BMAgi nauna khallaba office bearer sing okhre BMAD langi army nate masel amata oina nungsinanaba hingminnaba army ni adimpanmai Aroibada moriba pawm kana phangbigani Raphael Scam gi matangda achumba puthoknaba honabada BJP na kire haina AICC gi National General Secretary su oiriba MP Gaurav Gogoi na maral sikhre. All Manipur DPC completed candidate of Manipur Rifles male lisingani taratruk batch na Chief Minister bunglow da thomjinkhre police ka muknakhre. Amadi Citizenship Amendment Bill lisingani taratruk pass tawba yaroi haina Delhi da maheiroi singna khongjang changsinkhre.
ngasi guna di matang sida Manipuri Paulo jare Times of Manipuri News yang bi punung pum kan okrum jare